अहानबदा मरोइबा पाउ पिजरी बीजेपी एमएलए सिंगी मरक्ता चरांगनबा अमदी मोट मानदबा अमता लेते लीडर सिनबसिंदबा हाइबसी पार्टी गे हाई कमान लेपकदबनी हाइना मणिपुर बीजेपी मणिपुर प्रदेश की प्रेसिडेंट ओइरिबा एमपी बाबानंदन फोंदोखरे मरम चादना नियम की वांगबदा उवा यानथत्पा उमंग कोक्तोकपा थिंगबगे तंगाई फदबा लेरे हाइना स्पीकर वाई खेमचाना हाइख्रे DH Surasbu Protection of Children from Offence Eki Makada Cherak Pidrabadi Miamga Kuchandaduna Akan Bakongjang Changchilagani Haina Sukna Laukokre Amadi Standard Robert Higher Secondary School ki Principal PH Landoni Amadi Mahaki Masanupi Romita Anina Bel Pibi Neva Tharkiba Wakar Court na Yakidre Kurumjari, Times of Manipur News yang berbesung buku matam jantan nataram noksari. Hozik miam da pauk santong pijari. BJP gi MLA singi marakta charang na bamadi mot mana da bamata leite. Leader sinda bahai besi party gi high command lep kadabane haina. BJP Manipur Pradesh ki president su oiriva MP Ketrumim Babanandana Fongdokre. Wafama singa se Gandhi Sankalp Yatra gamari lenana Kansipur da leiba party gi head office ki koi besing taru tanana thambamadi lamtu singbi gi thorong gamari lenana TOMTV gi unabama da Fongdokibani. Ketrumim Babanandana Makataraduna, Hauzik BJP ge MLA singi marakta mot manadaba amadi, nungainadaba amata leite. Hauzik oiriva fiba masigi matangda center ge lusing basing unaduna wari sanare. Center ge lusing basingna karigumba kharadi soidana laklagani haibagi thajaba Party manungda crisis leire haina miyamna khaliba wafam asi aranbani. Masi crisis haiba yaroi TOMTV na hangba wahangi pakhumda sarkar asigi leader sinda haibasi center ge lusing basing ge khutta lei. Center na hairak pa wafam sing BJP gi thomi ama oina inba amadi thabak oina pangthok sabani haiki solution problem bahona bada mayam ne khambiram ne mon gi hana swaide discussion se manipur na hena kumna tobiram ne ne khangje handak chu mayam na khambira bada ni apai chala loina mo nazaru re unaru bada gi soi na kari khara party gi leader sing ne soi na kari khara de leadership section bagi po kano se madumati aina haibiding amroy madiri akogi leiriba delhi gi leader mayam sina madu khanbira kadam ne dun mogi apam madu akogi karkata moina madu tumin madine akogi moina haibin badine akogi tho project se party manung gi crisis se laitre na lobi bra crisis mayam na leiba manbo ani manung gi dum crisis ti laitabra na khali adum akogi magi kano duri sum leinaram dia da crisis haibidi yaroi party ada puna maksi akogi delhi gi leader sing loina uri ada moi hajik Maharashtra gi election na ri kano gi Haryana gi election leibna kitang attention piba ngam dabadi oi bi ai ada soi na solution am la Maram chadana niyam gi wangmada uwa yanthatpa umang kokthokpa asi thingbagi tangai fadaba leire. Masida sarkar khakta da inthokpa yaroi mipum khudimakke asoba thodang lei haina Manipur Legislative Assembly ki speaker Y Khemchana phongdokre. Wafam masinga se MSFDS holder numitare ni chumna satarakpa umpumari suba wildlife week celebration lotion bagi thoramda phongdokhibani. Manipur Sarkar gi Forest Department sinduna pangthokpa thoramaduda Consumer Affairs Food and Public Distribution gi Minister Karam Shyam, Additional Chief Secretary Sohel Akhtar, DGP LM Khokte, Manipur University gi former VC H Tombi, Principal Chief Conservator of Forest P Angami, PCCF Wildlife DJN Anansu Sarugyake. Athoiba mitunglen gi oiba warol da speaker Y Khemchana Makataraduna Mausa gi khal kahelakpagi maroiba maram singi manungda maroina umang kokthokpa amadi uwa yanthakpa sisu amani mamang sahida ising isauge awaba mayoknaraga handakna ikangi awaba mayoknariba asina state asisu global warming gi chaitheng phangle haiba takpani maroina haurakliba mahirosingna hiramsida hena khangnanaba honaba changi aikhoi punamakna mahausa gi khalda akaiba pire haina khanglabasu komthokna leibasi toklasi Miyam puna hona minabagi matam oire haiki global warming climate change si haibe simpa puraga oi thabo ina pangok tana leiba to maina toba sarkar da dai to yaroi masi ai koi gudumagi koi responsibility na hajar kanda sati sing nasum Manipur da leiba NGO sing club sing organization khuding magna masi achoba wafa bamani ne khala kanda ai yegi yum da 100 kanda ai yum da su wali sabiyo Tongan ba DFO sing official mahiroi sing yauna Forest Department ke makok thomba official kya su tharmadu da saru yakhe
थोरम मदुदा सरुक याकिबा कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन मिनिस्टर करम श्यामना मियोइबा अखोइना मालेम मसिबो मांगनबा होनबसि यामना लाइबक थीबनी नुमित 8 नि चुपना पालन थोरम पांगथोकपा असिना महिरोइसिंग अमदि मियामना उमंग मांगहनबदा अखोइदा पीबा चैथेंग अमदि उमंग योखटपना अखोइदा पीबा कानबा क्यासि निंगथीना खंगबगे तंगाई फदबा लೈ अखोइना उमंग योखनबा मिपुम तिंगना खंगलबसु उमंग मांगहनबगे चांगदि अदुमक वांगना लैरि मरम अदुना उमंग कोकथोकपा अमदि उवा यानथटपा तोकलसि हाइबा वाफमदा मियामबु वाखल तहनबा चंगि हाइखि अदी हौरै बिचारसिंग फरगनि लैबाकसे फरकदोइसि अदुना हौखिबा फत्रे तुंगदा लाइबा कोइसु हामुनेना खंडोपगी मतमदु नत्रे मरमदी हलमनसिंग नारोलसिंग पीबगी मोता तुंगी हौरैदना शासिंगसिदा सुंबगी वाखलोनसि अदी पीदना होनबसिमा फॉरेस्ट डिपार्टमेंट बो असुगी मति तविमल अदी थागतबा फोंदोकचरी तुंगदा हंदक सहीगी ओइना उमंग योखनबा अमदि सा उसेक कनबा होनबदा अचौबा थौदांग लौखिबा एनजीओ अमदि लनाई मियोइसिंगदा सेलगी मना पीदुना इकाई खुमनखि पालन थोरमगी मनुंगचना पांगथोकिबा फोटोग्राफी क्विज डिबेट अमदि स्लोगन कॉम्पिटिशन मकोंग मथंग ताख्रबसिंगदसु मना मथुमसिंग येंथोखि था सिगी तांग अनि अमदि अहुमगी लोनबा अहिंग पुंग अनिरोम तारकपा द्वाइदा रिम्स के कैजुअलिटी दा ईसीजी टेक्नीशियन ओइबा कैसामथोंगदगी थोक्सम सुरसना चही तरानी थोइदा ngaijaribi लायंगबा लाकपि नुपि मसा अमगी इकाई खुमनबा मांगनखिबगी थौदोक अदु हॉस्पिटल असुगे अतोपा डिपार्टमेंट सिंगदसु थोकलमलोय अमदि मखातानसु थोकलक्लोय हानियाय लेते हॉस्पिटल गे इथिक्स ngakतबा चेनरिबा मियोय अदु प्रोटेक्शन ऑफ चिल्ड्रन फ्रॉम ऑफेंस एक्ट की मखादा चही तरागी चैराक फंगनगदबनि हाइना स्टूडेंट यूनियन ऑफ कंगलीपाक सुकी वुमेन वेलफेयर सेक्रेटरी सानुका नामेराकपमना फोंदोखरे वांखैदा लेबा यूनियन असुगे मायलोइसंगदा ngasi पांगथोकिबा पाउमिसिंगा उनबा अमदा माना मखा तारादुना थौदोक असुगे मतंगदा लेंगाक अमदि हक्सेलगा मरी लेनबा हायर अथॉरिटी सिंगना यूनियन थमनिबा वाफम असि ngasiदगी नुमित 8 निगी मनुंगदा थबकता ओंथोरकदबनी जनवरी TH सूरज हौजिक नुमित 5 दिगी पुलिस कस्टडी रिमांड लौथकिबा तारबसु हंदक वाइल्ड संगदा पुथोरकपदा प्रोटेक्शन ऑफ चिल्ड्रन फ्रॉम ऑफेंस एके चपचाब चराक पीद्रबदी मियामगा खुचमनदुना अकनबा खोंजंग चंगसिलगनी हाइखि मसीगुम्बा थमोय सोनिंगायबे थौदोकसिंग असी थोक्तनबा हकबा चराक पीबीदुना मखा तारकपसिंगदा थोक्तनबा अखोइना मीडियंग चिंसिलि हप्ता अमगी मनुंगदा करीगुम्बा मीडियंग संगसिनबिदबा तारगदी सुकी माइकैदगी थांजिलकपा खोंथांगदा मियाम पुनमकना अमदी नुपी खुनाइबु कल्लिबा एसोसिएशन ऑर्गेनाइजेशन सिंगना चंगसिलकपा थबक थोरम खुदिमक्ता सुकना मिमांग थादुना थबक असि पाइखकनी District and Session Judge Imphal West na Bebishana Misiga Mari Lenena Judicial Custody da Thamlakiba Standard Robert Higher Secondary School ki Principal PH Landoni amadi mahaki masanupi Romita Anina Bel Pibi Nava Tharakiba Wakat Amukasu Kaktat Krai Ningsing Bayai Makoy Anina Bel Pibi Nava High Court of Manipur da Tharakiba Bel Plea High Court na District and Session Judge Imphal West da Amuk Thadaratuna October Mafan Fawda Bel Plea adu Yengsina Bayatan Pirakibani Amaromda हौकिबा सही लिसिंग अनि तरा मंगा अगस्त 23 दा थोकिबा सही सुद्रिबी नुपी मसा अमबु नुपी ओइबगे इकाई खुमनबा मांगन खिबगे थौदोंता चेनबनि हाइबा हैनो खोंनेमबी दगे मसागी सही हुमुद्रारोम सुरबा कोंजेंगबम निपा मसा कौबा नुपा मंगसी स्पेशल जज पोक्सो इम्फाल इस माइबम मनोज कुमारना पोक्सो एक की सेक्शन 3 की मखादा मारा लेरा हैना लाउथोकिबगा लोइनेना लाक्लिबा अक्टोबर 13 दा सेंटेंस हियरिंग चथनबा मतम लेपखरे बेलदा लैबा निपा मसाबु मरा लेरे हैना हेक लाउथोकिबगा पुलिसना महाकु अमुखना फाजिनदुना जुडिशियल कस्टडी दा थमखरे हाइरि राइट टू इंफॉर्मेशन RTI एक्ट लेबना मियोइबगे हक मपुंग फाना पीबा ngamle एक असे लाकपदगे सेंजा थुमजा तौबसु हंथरे हाइना मणिपुर स्टेट प्लानिंग बोर्ड की डेप्यूटी चेयरमैन S राजेना फोंदोखरे वफम सिंह असे मणिपुर इंफॉर्मेशन कमीशन सिंधुना चिंगमैरोंग लेबा ट्राइबल रिसर्च इंस्टीट्यूट पांगथोकिबा राइट टू इंफॉर्मेशन वीक 2013 की पालन थरम होंदोकपदा अथोइबा लेंबिरकपगी वारोदा हाइकिबनी स्टेट लेवल वर्कशॉप अमगा लोइनेना होंदोकिबा थरम मदुदा महान मखा तारदुना लेंगाक अमदी मियाम मनिगी मरकता ट्रांसपेरेंसी लेना चटमिनबा यानबा ngasiगी थरम असि पांगथोकपनी चीफ मिनिस्टर एन बिरेन लुचिंगबा लेंगाक असि लाकपदगे राइट टू इंफॉर्मेशन मथौ निंगथिना तौबा ngamle लनाई फुरित खाउदा चंगना बहोनरंबा अदु एक असि लाकपदगे किनरे थबक खन्नबनी हाइदुना सेल पिखिबा क्या अदु असिबा सेल ओइरबनी ngasiदी थबक खलबसु मेरिट की मतुंग इना खलबनी मरमदुना मियामना थबक चंगबदा सेल पिबिगनो हाइखे प्रजाद ज्ञान ताहनबगी प्रजागा खंगमिन्नबगी सिगुंबा प्रोग्राम मयाम अम एक्सपर्ट मयाम थमगा तौरिसे मसिना ताकदी अखोय इंफॉर्मेशन कमीशन लिंगिबा सिगुंबा मणिपुर स्टेट इंफॉर्मेशन कमीशन लसे अखोय यामना सेंगना एक असिगी मखादा प्रजा मियामगा
पुन्ना चमिन्नरगा प्रजागी अपाम्ब मयामसिंग अदो खंगन्नब होनबदा इन्फॉर्मेशन कमीशन यामना चौबा खंगन्निंग यामना अखोई थमोई सेंगना अखोई प्रजादा एक असिबु खंगन्निंगी हाइबसिदि अखोई इन्फॉर्मेशन कमीशन की थबक पुरिबा मयामसिंगसिना ngasi week ama celebration तौरगा एक्सपर्ट सिंगदगी अवेयरनेस पेनबगी प्रोग्राम असिना मयक लाना ताएन रैहाक थमजनिंगी ngasi pangthokiba state level workshop aduda advocate Dr. C.H. Narendrana RTI Act lising ani makha in nutshell amadi Manipur Information Commission ge State Information Commissioner Dr. S. Ibomsana RTI Act mathong ningthina tawhanbada State Public Information Officer First Appellate amadi State Information Commissioner lawgadaba thodang sing haiba hiramda wangangki tungda RTI applicants singa wahang pahung tawnaduna act asigi maruiba kaya khanganki Paugi marakthana atenba bre matang logjari Takadoriba ningol chakobada set innabagidamag quality leiraba ahongba mamalda pinabagidamag same saduna leiraba nagamapal ima kaithel opposite ki first floor da leiba showers boutique showroom inat ki oiba apama makhalgi firol suna phangadaba showroom loinana Christian singi wedding da season aba wedding gown su mafam asida phangbigen nupi kakdagi natana angang sing amadi jeans ki pants shirt half pant coat vest coat kurta pajama faijom kurkur faijom amadi ready made faijom makal suna phangaw mafam Yam nuevo pao mana mafam masida adom adongi apama design kuding makki order slogjari amtang lengsin biro khwai brahmapur nagamapa ima kaithel gi opposite gi fast floor da leiba service boutique nupi ekhoi gi di khongthang khuding seksiningai gi seksiningai ngaktani mafam matam khudi makta aina Cheksin talakli. Adubu mahausayu kongchat nina kudung tiningai atumak oi. Manipur da ahan boina iramda masida sajaba ningol kudo. Adubu ngasidi akhoi tingna ningai oidre. Akhoi gidamak Bright Enterprises ki ningol kudo. Break matungda makhataba pau pijari Thahum sumna sathagadaba Gandhi Sankalp Yatra gi saruk amoy ngase Kanchipur da leiba BJP Manipur Pradesh ke office ke koi besing sit sengkrai BJP Manipur Pradesh na mapung oina sinduna pangthokiba akoi bagi mafam sing taru tanana thambagi thabak aduda party ki president su oiriba MP Ketrumim Bhavanandana lusingduna amarakai sing sengdokhe party ki lusingba sing amade member kya su saruk yaki baduda party office ki akoi ba amade laisang hiden ge nongsuk thangba saruk singda leiramba amarakai sing khomjinke palan thorom madu gamari lenana MP su oiriba party ki president Ketrumim Bhavanandana haikibada October 2 dagi tha ama sathagadaba Gandhi Sankalp Yatra ngasidi tha ahum suna satharagani January 13 fawba sathagadaba yatra asige manungsana party ki head office ki akoiba singasi taru tanana thamba made Gandhi na pamjaramba kya adu ngasigi mirolda khangana bahonabani aikoina yariba makai amarakai sing mafam sana langthongna bahonasi haike मैंने खमीरम लगनी एंड 2 अक्टूबर की कोई महात्मा गांधी की मको चाम याखी सुबह देवी अपना लेफ्टन सतरक बाकी करी संकल्प गांधी संकल्प यात्रा न तर कोई थाम चुपना चथा गदब थौरम ओइरमनी थाम सिगी मनुंग द कोई हाना तौरम मिसी कोई नगसी तौरिब समाइना अमोर काय दगी कोई सिंगल यूज प्लास्टिक mo mayam si sinadana wa part leiriba lewa pajamyam se se madu awareness piba ma aduga gandhi na chalamba mana pamjaramba akoigi non violence kumba adegi swaraj adegi akoigi simplicity sugma mayam se akoina prajada akoigi message piba dini baruini tawsi adu hojik si akoigi andak thama chumna tawne tormadi thahum chupna torga January tarik 13 thobuk sangdokre asigi manung silai sida akoina Mahum kuni makta kogi elected members में हम अरे पार्टी की ऑफिस बेयर्स में हम पार्टी की लीडर्स में हम लोग इन्हें हम चल लगा अकोई सिंधु तो की थबक से तौर का प्रजा में हम ले लिबा कोई बदल ले लिबा कोई न खाना चाहना बा में हम जब इधर मसी की मैसेज पीओ है बदिन कोई नहीं तौरी सी G. Robindro Sharma bu Water Resources ke Officer on Special Duty OSD oina puhana ba lengak na lorok kiba khongthang bu yaning da ba phongdok tunang ngase langol laimanaita wakar khongkhat na masat krai Jelerong Human Rights Protection Forum Mafong Dam Affected Area gi Ningthok Singamade Imphal East Lomi Lup Yauna Sin ki ba wakat khongset aduda cabinet ki warip hando uhaina thaba placard sing season ake
wakat khongse adugi matangda Jelerong Human Rights Protection Forum gi President Robert Gonmaina pension satkraba myoi amabo amukhana re-engage tawriba sarkar gi thawng asi hakchina lawi lenga ki thawng asi yaningde single amadi double bench na chanaba yaroi haina order takraba fawba court ke order ngak ta baibasi yamna laibuk thibani makata na thabak puba yararoi haina haikraba fawbada lenga asina lawrakliba khongthang asi angakpa poi lenga ki khongthang asi handokta batarabadi makata na Bharat ke Prime Minister amadi Home Minister da chalaga wakalagani haike government Manipur government sina engineer in chief bana maming tholaga amuk hanjin hapsim se asi mahak lokthok tri pause mathang democratic form of existence akan ba se akoina khongjang se chathakini Tengnopol District ke Superintendent of Police TH Bikramjit ki minyang makhada nga sinungtil Tengnopol Police ki team amana DI Tata truck amadage moredage Imphal tamna purakpa mapalamda saba win churup ke carton box humpu phagat khre Police gi phongba pauna hai nga sinungtil pung ani khara helpa duai da DSP SL Kamko Hau MPS na losing duna Tengnopol Police ki Sub Inspector Heights Henry na mating pang duna Tengnopol Police get ta mahausagum asat auksing frisking amasung checking tawduna leiringai da moredage Imphal tamna thorakpa DI Tata truck registration number MN01K9485 ama yamna chingnaniai oiba mawong da thorake DI truck adu khamhalaga check tawbuda winchurup ki carton box humpu yarom ba thenabadage gari adu ki driver ga korana gari adu su phagat khe carton box humpu adu da apunba churut packet lising kumapan ga chamapan marifu yarom khi hari farba driver adu gi maming chungkham momo kawi farba gari amadi driver adu churup sing adu ga loinena makha taba thabak sing lokhana ba Tengnopol Police Station da sinakre hari Jiribangi Kalinagar da sahi kunlom surabi nupa masa ama ngasi nungchel pung anirom khara henba adwaida juri turel da tasin khibidagi thiba phangkhidra hairi NDRF ki team leitabana maram oiraga ising da takiba me adu thinaba thorang amata leitri adubu lamdam adom gi mioi singna lang season aduna phangna bahonare ising da tasin khraba mioi adugi maming Lauriam Jerry Singh apokpa leikidraba Jiten Singh kawi Kalinagar part 1 dagine mahak mamanaba kharaga turel mapanda chak chanarambadagi turel wangmada law khongba tarakpadagi iroiduna thoke honarugraga ngamhogdaduna amuk halakpada isingda lukhibadagi fawgalkhidabani hairi amade laibak thibadagi jiribamda NDRF ki team leitabana maram oiduna hojik fawba lukhriba haksang adu thinabagi thorang tawdana leiri hairi More Imphal lambi paringi kudeng thabi Assam Rifles checkpost me ada matam sangna panduna leiriba tata tipper kuntram ngarong ge drivers amadi handyman sing awaba kaya mayong ngedana lehori hairi bipibam masi ngasi pawmi team amana mafam aduda chatuna yengsilubada thingnarakibani Assam Rifles na lengoi puba thingbadagi mafam aduda lengoi lot tawduna ngasiga tharga numit nipani chinglambi asida yarektuna lengaki maikedage kari pawkhum lakadoribano haiduna khawrang nangai hori masida All Tribal Sandstone Lever Association More amadi Golden Tippers Honors Welfare Association singi mihut singna driver singi award apa sing yengsin baga loinena chana thanaba polam sing su mateng pangli amaromda lambi asida panduna leiriba driver singi maraktagi ingo kobba mi amana pawmi singda phongdorakpada mafam asida lengoi puthokpa yadabadagi haukiba September gi tang 13 dagi hauraga numit nipani chinglambi asida ahing yarektuna wana leiri mafam asida safam thakpam mapanipan thokpam amadi iru maithajaba mafam Natai sadamana driver amadi handyman kaya da kudong sadaba kaya mayung halli singi mafam oibana numidangi matamdasu akiba kaya ama phawdaba natte mafam asida thangnaba ising phawbo leitabana driver singna senpham khara puthoknaduna moredagi ising leiduna sejenari mafam asida panduna leiriba driver sing amadi handyman puna miyoi humudra henba asige khanbiraga Manipur lengak amadi mari leinaba singna athubada thokpa yanaba sinbiyo haina pawjalaki loinana ngarang pangthokiba Economic blockade aduda Tengnopol gi SPM di Forest Minister gi PRO yauna association gi mioi singa pangthoki ba mifam aduda yanaki badu thabak to onthok taba tarbadi association na chatharpa amadi chatharkadaba chakaban tawbada drivers amadi handyman singsu support tawbuga loinana akan ba khungjang kya sangsin gani haike agi magai da gisu ban tawbusida karimta miyeng changbidre akhoida adu yaragadi akhoi sida leiriba gari kangu sigi yenga driver singi yengaga kitangi yenganingi akoina akoisu leiba kuira abanina akoisu yumda thongningai sida leiba harisi akoigi khongambam khulambam leiba nate masida nakan wayeta taribsi khunni masida akoigi khongam khulam chatpada yamna natai jadaba matangsu yaurei akoida adu kitang
सरकार के माइगैदगी यासिन्नब अमा पुरागा ड्राइवर के माइगैदगी खितंग यासिन्नब पुरागा अखोइसी खितंग थुना मोगी तौरिबा कांगुसिगा अखोइगा पाउ फाउनरगा अखोइसी खितंग थुना थादोकनबा अखोइ अतु खंगनजंग मोइरांग कॉलेज स्टूडेंट्स यूनियन अमदे महरोई सिंह कॉलेज असुगी कैंपस वांगमदा कंप्यूटर ऑनर्स के परीक्षा थानब के अयाब पीदबगी मायोक्ता खोंजंग चंगसिनख्रे हौकिबसैगे सेप्टेम्बर थादा स्टूडेंट्स यूनियन असिना कंप्यूटर ऑनर्स हांगदुना परीक्षा थाब याहनबियो हाइना मरी लेनबा लेंगा के लोइसिंगसिंगदा अइब चेरोल पिसिनखिबा लेख्रबने मदुदा एजुकेशन डायरेक्टर मसामा कॉलेज असिदा लाक्तुना येंगसिलबा मतुंगदा कंप्यूटर ऑनर्स के क्लास मोइरांग कॉलेज दा चलिबा सही असिगे जून जुलाई दगे हांखे अमदे एडमिशन तौदुना तंबा हौखे कॉलेज असिदा कंप्यूटर ऑनर्स तंबिनबा ओजामदे इक्विपमेंट सु मतिक चाना लेरे महिरोई यांखै हेनबना कंप्यूटर सब्जेक्ट लौरिबने अदुबो ऑनर्स लौरिबा महिरोई सिंह हंदक लाखदोरिबा परीक्षा असि थाबा फंगलोइदबगे ममी उरकले चलिबा थासिगे 12 दा फॉर्म फिलअप के लास्ट डेट ओइरबसु हजिक फावबा परीक्षा थानबगे अयाबदी लेंगांगना पीबीद्रे हाइना महिरोई सिंहना पौमिसिंगदा फोंदोखे खोंजंग अदुगा मरी लेनना कॉलेज असिगे स्टूडेंट्स यूनियन के फाइनेंस सेक्रेटरी कोंथोगजम अजय मैतेना हौकिबा सहिदगे मरी लेनबा डिपार्टमेंट सिंगदा कंप्यूटर ऑनर्स हांगबा यानबा अइबा चेसांग पिसिंदुना लेख्रबने गवर्नमेंट असिना क्वालिटी एजुकेशन हाइना लाउरिबसी मगुन याउद्रे महिरोई सिंगी पुंसिबु करेमनबने मरम अदुना था असिगे 10 फावबगी मनुंगदा मरी लेनबा डिपार्टमेंट परीक्षा थानबगे अयाबा पिबिद्रबदे मथंगी नमितगे कॉलेज असिगी महिरोई सिंगा स्टूडेंट्स यूनियन का पुना खुसमनरगा मोइरांग कॉलेज थिंजिलगने हाइना लाउथोख्रे कुइरबा मतम चाही अमा हेंजला आसिबावदा फाइल अमगी दमक सुकुइना मतम कुइना मंगन बायबसे ngasi सरकार सिना क्वालिटी एजुकेशन हाइना लाउजरगसु करिमतो मगुन याउदबा अमदी अखोइगी छात्र सिंगी करियरबु करिमतो खनबिदबने हाइना लाउजै मसिना मरम ओरकांदा अखोइगी मोइरांग कॉलेज की हजिक लागिबा डेट 10 सिबो मनुंगा मरी लेनबा डिपार्टमेंट सिंगना कंप्यूटर डिपार्टमेंट की हजिक एग्जाम थाबा याद्रिबा फॉर्म फिल अप तौबा याद्रिबा से अयाबा पिबिद्रगदी अखोइ लागिबा डेट 11 असिदगी अखोइ कॉलेज थिंजिनजरगनी खोंजंग अदुदा महिरोई सिंहना सेफ मोइरांग कॉलेज महिरोई सिंहबु कल्लु डोंट प्ले विथ आवर लाइफ ओपन कंप्यूटर ऑनर्स कोर्स इमीडिएटली सेव आवर करियर हाइना थाबा प्ले कार्ड क्या सुसिजनखे पाउगी मरक्ता नतेन ब्रेम तंगलों में से ब्रेक के मतुंग दा मखादा पावंग पिजरी ngarang Bisnupur Police Station gi manung chanba kha posangbam da upokpi khuno amade kha posangbam gi khunjasingna nupa amaga nupi amaga kaina katpagi thong social media da viral oirakpaga mari lenana SP Bisnupur gi office da pawgi mphama ngasi pangthokre pawgi mpham adu da Bisnupur gi SP Priyadarshini Laishram DSP CAR Rabi Chaudhuri Bisnupur gi SDPO Lakshmi Thingbaijam Bisnupur Police ke OC ke Dinesh amade SI Y Motilal Saru yake SP Priyadarshini Laishram na phongdokibada lamdam sida thodok ama hek thokpaga miyamna achumaran wayanba khudakta migi mayum thudekpa mai thadokpa kya toina thokli ngarang su thoningdaba thodok amada nupa amaga nupi amaga kaina khatpagi thodok social media da viral oirakpadage thodok tu da senaba nupa mari nupi tare yauna miyoi 13 fagatle makogi mathakta ain gi matungina thabak lokhatpa haure haina haike पुन्ना हेक्ता खोगी से मी मबु हेक्ता फूदना चाहिदना ओतन हेक्ता तौबा देन कनागुम्बा मी मबु हेक्ता हातोकपा मॉब लिंचिंग अदगी मी मगी मयु मकई हेक्ता थुगाइबा अमई थादोकपा हाइबना चिंगबा मयाम से मसी लॉ द सुक्या याबा वफम नते अखोगी पुलिस की साइड तगिसु अशिगुम्बा नुंगाइतबा लाइबक्तिबा थौदोक मयाम हेयर एंड देयर थोकपसे मसी चप चाना चेक तौबा दरकार ओय अखोई वी कैन नॉट let the system go on like this haibagi waklon siga loinana akhoi su chap chana khoigi actions sing lokhachari upokpi khunok do kaina kat khibagi thokdok mari lenena TOMTV ge unaba da nupi adu gi mapuroi ba tombana magi nupi na mara leiram nabasu ain gi phomphom thokpa sairak phangjesanu adubu thokiba mob justice adubode yaning de haina paudam lakhe masanupi atonbina phongdolokpada ngarang mamaga
maga thabak chatminabani maduda nupaduna winger ama thawraga tanarakhe madudage mamaga nupaduga lambida khanakhe madu ubada miyam tholaklaga mamaga nupaduga kaina katkibani panbayabadi tomba hojik ningthokongda risho thawraga sel taliba imung puri bamiyoini masanupa ani masanupi ama puna angang ahungi mapani amaromda apunba nupi lup anulgi thongmisingnasu laktuna tombagi awaba hanglakhe amadi masanupi gi lyric makha tambada mateng tawgani haikhe ningi to makha mathang hai Maira Paibi Loop Singh Sinduna Ningthokong Bazar Public Park ta ngasi pangthokiba miyam gi mifam amana Ningthokong gi mafam singda mayaka bachinjak sing chaba amadi yonba thingkhre mifam aduda SDPO Bishnupur Lakshmi Devi thingbai jamna phongdokibada mayaka bachinjak sing thingbagi sangsilakliba khongjang asi yamna phaba khongthangni tawbutabu miyoi kharana committee ama natraga loop ama semlaga mayaka bachinjak sing thingbagi khongjang natraga drive hekta sathaba tawbiganu police ka khusamnaraga khongjang sangchinminasi haiki अदुबु कमाई तौगनी अखोइगा पुलिस का सोसाइटी की मरक्ता हौजिते अनौब टर्म सु लेरेको कम्युनिटी पुलिसिंग हाइना अखोइगा कम्युनिटी का हैंड इन हैंड चटमिनाबा हाइतारे एनी नोइगी लेरिबा इन्फॉर्मेशन मयाम की लेरिबा इन्फॉर्मेशन पाव करिकरा कमिटी मेंबर रिप्रेजेंटेटिव मयाम याउमिनरगा अखोइगा चंगमिनरगा हाइरिबा पोट मयाम से तौमिनसी Laibak thiba thodok amada soktuna leiriba pongnafam pause gi staff reporter oina mission gi haksang layengbada mating oina ba Republic Party of India A gi Northeast gi General Secretary su oriba State President TH Mahesna selgi mating pikre ngasi wangkhai angom lekai da leiba asok pasigi yumda laktuna mating adu khusina kibani mating pibaga loinena State President TH Mahesna leiba ki thawai kya pubada asoba thodang lauriba paumi singna awaba tarba matamda angamba mating pangmani Makatana supangani athubada fagalakpa oirasunu haina TH Mahesna phongdokhe moina aina sumaina paw ma taja matam da hui sumaina koi press no ma sumaina tawre khotle na hai matam da aina jum aduna aina ngamjaba kharadan lagai tawjabani taseng yam tuna na pharsanu aduga mayam na su akoi gi press no sing se sigi mai ayung dang khai da wari ba mayam sigi mayam na respect se koi kai hai doino doctors day adu du le day le aduna koina press ki su yam na chauba thawda ma le hai ba se khangan biraga koi gi moi gi su moi gi numit ama su yam tuna jahi am da 365 days da pangthok na ba tawse haraga MHC site tham Tungi Mirol bu Nisak ipaktagi kalhunub gi pandamda lengang paikhalak liba war against drugs pu sawaladuna Manipur Friendship Organization Mafo amadi Yumkhaivam Athletics Development Association yadana khusamaduna Save Our Generation haiba wakhalonda Khetrigaudagi nisa yonba amadi chaba muthalasi haibagi pandamda miyam gi oiba khongsat ama satkrai khongsat adu Khetrigau Junior School lampaktagi ayangpali lambida laktuna porongpat DC lambi tamna satkhe Khongsat aduda Khetrigau gi MLA Indrajit Imphal East SP Jogesandra Hobizam cyclist Rohan Philem Yadagi General Secretary Aribam Aziz Imphal East ke police personnel Mahiroi Singh amadi Khetrigau gi miyam na sarugya ke Tarum aduga mari lenana MLA N Indrajit na lengang na paikhalak liba war against drugs ke saruk ama oina miyam na songthorukna drug chaba amadi yonba singi mayakta khongthang lokhalakpa asimak yamna thaganingai ne Khetrigau gi miyamna drug ki mayokta sangsilakliba khongjang asimak yamna singthaningai oiba khongthang amani masimangna war against drugs ki awareness asi kharamakhay mai pakle haina lobu yai lamda masibu tinjang kajang da ba khunai ama ohenbada miyamna makhatana su songthopira u haike drug lom da mai onjel laga khoi ya nobo sarkar jina drug si muthan na kan na hona birakpa honabar semna hona birakpa ki matungina ai ki Khetrigau kendra jina si mass leli ma mayamna sinbi bajida mayam pulamana Khetrigau kendra ki praja mayam su chhatra chhatri pulamana thawa yauna changna yaubiba ubajida adugi matik mai pakpa mo oiragani sungchoi choidana drug se Khetrigau kendra iramdam sidigi ju muthat paga loina na topa jaga jaga da ju drug se maru phangna muthat pai ba se akhoi gi pandam ne ba si aina ngasi appeal tawjari Lairiba Imphal East ki Khetrigau area sidagi akoina drug se maru phungna pura muthat pangamani habse masi ahanba changjal leiba sina masina soidana akhoi ngamagani habagi thajabase sina onbam porapagi kano se image ama akoina ubanga me habse masai mayam simtang thamjadingi masiga loilana Imphal East ki district atai area da su akhoi sigumba rally kam sajagini aduga drug ki awareness ase yumdong khuding yauna masi yonba masung chaba punamakse karam mongda kamai tor muthasage lokthokadage habdugi akhoi kanna district police amachung praja miyam se samnaraga sangsan miyam club miyam samnaraga akhoi makha tana mathang mathang torkini habse masim tasu mayam da haijini
Fayeng apun baluk ki thongmi sinanga se numijung bapung tarani thoi taba matamda drug yona bahona ramba mama masani fayeng mayai lambi fayeng kangjibung manaktagi fabangam kre faraba mama masa adu Imphal West ke Paupitek maning lekai dagini makoy anina gram kundagi kuntrarom oigadaba number 4 powder KH inau koba tarem popidagi nupa amada yona bahona ringai da fabani makoy ani bu makha taba wahung pahung tongna ba lamsang police station da sinakre hairi Praja singda tasiyang na patre na tongan ba CSO degi natraga tongan ba NGO mayam singi magai degi tasiyang na tongan ba kholaw mayam ama masigi por se patre na mayam ama laurga leiraba por as tasiyang na mama masa se punjal laga karbar to bulak pa site tasiyang na ngak taningai mapam leite sigumba por si jo mari leina ba department singna so mieng changbiu haibo fam si oina roiboina ai thamjage Sahi Kudinge October Thagi Hanba Ningthokaba Numita Malim Sinba Thungna Pangthongna Riba World Architecture Day Gamari Lena Nangase Manipur Architecture Forum na Miam da Uchara Changarom Yanthokre Usara Singadu Imphal gi Ima Kaichel BT Road Thangal Bazar Kanglapat Yauna Tuan ba Mafam Singda Koina Satuna Yanthoke Usara Yanthoke Thormaduda Forum Masigi President Aribam Joychandra Sarmana Secretary T Roshan Publicity Secretary Benson Treasurer Vidyalakshmi na Singba Myakya Amasu Sarugyake Malam gi ainga sage khal kaithar liba asi kharada oirebasu kanbada mateng oinaba architect singna ngamjaba thodang lauduna usara sing asi yen thokpani haina Manipur Architecture Forum gi maiketegi phongdorakhe ngasi nungthil pung ohum rom taba matamda Imphal East District Police Commando amadi taruk suba Assam Rifles gi punba kangbuna Andro Maringthel area dage PLA gi mateng pangmani haiba mi ema farba mi adu Kumantem Indra Kumar Sahi Kuntrani Thoi apokpa Kemananda Kawi, Andro Singol Dage, Housingna, Andro Maringthel the Labani, Mahak Lup Adugi, Momoko Bomi, Amagi Makada, Tabak Thorum Kia, Pangtok Haiva Kambangam Lehairi. The Northeast Forum for Indigenous People, NEFIP Citizenship Amendment Bill, Lisingratruki, Mayokta, Awang Poki State Singi Miamna, Sanction Kiba Kongjangadu, Center Lusing Basingna, Kangpum Tokle Haina, NEFIP ki Secretary Media, Kurajam Athobanop, Tadorok Pacherol Amana Harigli. NEFIP ki lising makada tha sige ahumda awang nongpok ki miyamna hongnaruba tawdana lambi lamjawda thoraktuna CAB gi mayokta sanction gi khongjang adu mapung fan khiba adu gi damakta su thagat fa phongdorakle ngasi nungthil pung mari rom tarakpa matamda khurai kendra gi MLA oiriba laisang them susindro gi khurai da leiba yumgi mamang thangba sarukta bom laire haina mi painarure Kudakta police ta pau piraba matung bom expert ki kangbu laktuna yengshinbada sisinaba yadraba radio oirambadagi miyam gi singnaba adu kokhan krahari Maitai Pangal Scheduled Tribe Demand Committee nangase lamda masigi Maitai Pangal Community bu Bharat ki Scheduled Tribe Community singi manungda chalhan bio haina Manipur gi governor da memorandum ama pishin krai Oinam Sports Association Sinduna numit ini chumna sathava tanglai Idu Fest lisingani tramapan gi saruk amoina quiz competition ama usakhang da be public hall oinam da pangthokre quiz competition aduga mari lenena social scientist Danabir Laishramna angang ama sembada mama mapa gi daita yamna sawi angang ama fan gi harabadi mama mapa aduki matik nungsinaba darkar oi hojiki matamdadi ayambana inkhalakliba naharul singa sige hongna launchat kairakliba se India gi education system soibidagini haike Saya tadi tentang matunda, kualiti aku Manipur pergi baga mesin saya tadi kata ni, saya terasa dah yang tahu biar, ada tahu sih yang hari itu ni pernah thamse ini sekali. Tharumaduda mioi ani na sabat team mari na saruk yadana quiz competition adu pangthokhe Tharumaduda makong mathang takraba mairoi singda selamasung citation piduna pungning thogatke Tharumgi saruk amoina oinambu kwaliba isorgi mingda katpa ibado Tangleipung Students Scholarship Class Nursery dage 12 phawgi manungda tamliba mahiroi mangada yanthoke Free Ayush Health Camp amangase Senapati District ke manungsan ba ngarumphungda Directorate of Ayush Lamphelpat State Ayush Society Manipur amade Public Health Outreach Activity National Ayush Mission ga khusamnaraga pangthokre Thormaduda Dr. P. Iboton Dr. Kholi Arini Root Dr. L. Surya Sharma amade atai paramedical staff kaya nasarugya ke Chaurakna miyai chani rom layang ke amadi lemna hidak langtak singsu yan thoke Paugi maraktan atin babrem tangalong jere Presenting India's widest range of eco-friendly scooters, Okinawa Scooter. India's longest range and top speed of 75 km/h. Powered by lithium-ion battery
Government of India FAME 2 certified. Get advantage of deduction of 7% cut in GST for electric vehicle. Can be driven in rain and hill. High-speed electric scooters, pollution-free vehicle. Smiles for miles, 20 paisa per kilometer. Smooth driving on hills and valley. Loan available, financed by HDFC Bank. For details, please contact Okinawa Scooters Showroom, Wangi Services at Malom Bazaar, Imphal West, Manipur, or contact us at 700-5830-142 or 87-877-23780. Break in the Mayam Butaram Noksa Wolunena, Makata Pau Pizari. India के Border Security Force BSF अमदे Bangladesh के Border Guards Bangladesh BGB की ओइवा नुमित मरी निचुमना सथरकपा मिफम कोलकाता दा लोइसिनख्रे ngamkai wang malana sotaba aina yada bathabak sing gi matang da mifam aduna kuna khanake mifam aduda India gi kangbu adu Inspector General South Bengal Frontier Jogesh Bahadur Kuranaya na lusinki aduga Muhammad Jalal Ghani Khan Additional Director General Regional Commander Southwest Region Zasorna Bangladesh ki kangbu adu lusinki amaga mateng pinaduna wakal tana punna ngamkai ngakmina ba haina mifam aduna amato ina yanaki hairi Supreme Court na ngasi Mumbai ge area da metro car thamnaba set sanab gidamak using kakthaliba du makata na sathadanaba Maryland authority da khangan krai Supreme Court ke Justice Arun Mishra amadi Justice Ashok Bhushan sahaba special bench amana chainaba si kumna yengchinba changi maramaduna October 18 da court asige forest bench na makata ba hearing chathanaba schedule tawduna thamke amaromda u kakthatpada yaningdaba phongdolakpa singbu fajinduna thamba sing thadokhinaba hainasu makok thongba court asina yathang pk Telangana government Telangana State Road Transport Corporation da thabak toba sinmi amade thomi lising nifunifan rom strike tobi damak thabak tagi lokthokre State adugi Chief Minister K Chandrasekhar Rao na strike toba asi ngakpi ba yaroi daba crime amani haina akan ba wa thamki khongthang asi government thangjan mit fawba khongjang lepna ba khangan khraba matung da paikhalakpani TSRTC gi sinmi amade thomi singna demand kuntaruk tawraduna hokiba irai namitagi khongjang changchin ba horakibani Kumhai gi matam oibene strike asina maram oirega miyam da chauna akai ba piduna laklibani Afghan Taliban na sahi ama hena fajinduna thamlapa India gi engineer ahum makhoi gi miyoi 13 gi onerba matungda thadorokre haina thajabaya ba report aman hairi hairiba lanfa onabagi thabak asi ngarang tathokta ba mafam amada sathakibani haina Express Tribune na hairi adubu marilenaba singnadi akuba marol amata thadorokpa leitri adumainamak Thadokiba Taliban lusingba singi manungda Kunar amadi Nimroz province ke governor oina thabak tawba Sheikh Abdul Rahim amadi Maulawi Abdul Rashid yaukre hairi Yamna pukning nungsiningai oiba thodok amoina ngarang nungthil Tamil Nadu gi Marampati district ta leiba Pambaru dam da photo selfie kapna ba honabada luhongba kuidriba matai manaw yauna imung amagi mioi mari dam aduda soiduna tasin khibadagi leikhidre Pausin hai imung amagi mioi manga mafam aduda lamkoiba lakhibani asiba haksang sing police na lokhat khre hairi Russia ge Ulan Ude da sathariba World Women's Boxing Championship ta KG Nifunipan gi kangluk ta saruk yaribi Bharat ki sanaroi Manjurani nangasi maka mayok naribi Venezuela gi Rosas Tayonis Shideno bu yamna lakshana manga sino da maithiba piduna quarter final changkhre amaromda taruklak world champion oikhrabi MC Mericom hayeng mahaki ahanba campaign da Thailand ge Jutamas Jitponga lamba tawnaragani hairi Hojing asi nungtil da phongna kiba Manipuri pause singi maruba pawmuk puni yang minese Kanglai Pok ke Maira Cabinet ki warep hando u Jiro Bindrobu amuk hana chief engineer oina hapchin bayaning di haiduna release at kray film dadi Anil Kapoor na editor dagi CM oi khabasu India dadi editor dagi CM oi kibasi N Birena ahan bani umang kokthokpa thingbagi tangai phadaba leire speaker nata balichat chali haibi nupi ama phuba amadi masam kakna bahona bami taret police na phagat kray landhoni amasung Romita gi bel corner reject au kray pandam Citizenship Amendment Bill chan halabasu awang numpuki yellow missing sok tanaba provision ama hablakani Chief Minister mob lynching atopa nupaga aron bamari leinerami haiba nupi ama miyam na pigi ba macha nupi gi mamangda khongoi na kray thogdok adugi video chai thorpada chenaba nupi yauna mioi taret police na lokhat kray CM na lem na tharoi lauthokre bebishana misi Landhoni amasung Romita gi bell reject aukre right to information wiki thorom hogdokre RTI Act hogdorpadagi lengak amadi miyam gi marakta transparency leina chamina bangam le Rajen Kangla Pau
Handak pangthokadoriba sangai festival Union Home Minister na hogdokani kep na iram da Manipur da sokdanaba provision hapchinaba takchingani biren Landhoni amadi Romita gi bel court na reject aukre JSC na bel piba yaroi haina court ta thamjilakre National Sports University gi BC amadi registrar leitri Kalendro Manava Robindro re-engage toba yaningdaba uttana rally chatkre BJP gi lengak asidi ain gi mathakta leiba lengak ama oire tha asigi taramathoi dagi Moirang College thingjilagani Students Union Ayeng terada mau kaitel karkani Aroi bada maroi ba pamu kana fangbigani BJP MLA singi marakta charanga bamadi mot manada bamata laite leader sinba sinda bahibasi party gi high command lepkadabani haina BJP Manipur Pradesh ki president su oriba MP Babanandana phongdokre Maram sadana niyam gi wangmada uwayan thatpa umang kokthokpa thingbagi tangai phadaba leire haina Speaker Y Kemsana haikre The 8th Surasbu Protection of Children from Offence Act ki makhada charak pidrabadi miyam ga kuchamnaduna akan makhongjang sangsilagani haina sukna lawthokre Amadi Standard Robert Higher Secondary School ki principal PH Landhoni amadi mahaki masanupi Romita anina bel pibi naba tharki bawakan korna yakidre Ngasi goina di matang sida Manipuri Pau lejere Times of Manipur gi Manipuri Pau yang biru singba mukana kurum jere